ngasi International Human Rights Day tabaga iroinana amuko poirai leimarol amawova kohar amadi MSF na Manipur muthatpa yaroi self determination is our birthright Manipur dagi Armed Forces Special Powers Act 1958 lotho amadi terrorist singna micham hatpa khudakta lephalu haiba kholawga loinana hauzik thangoi bangi thau ground da tongan club organization amadi naha ahal punna mioi lising kaya tinduna rally chatnaba sem sabal loikre rally asi thangoi ban thau ground dagi hauraga tongan mafam kaya fauduna chatluraga khuman lampakta thunglaba matung miyamgi mifam ama pangthokna sem sakre mara laitaba mioi amabu arrest warrant amata yaudana police na fajinduna thamba yaningde imagi mairagi convener DH Sujata khudakta thadou haiduna ngarang numidang lamfelgi women police station da maira paibi singna thomjinna bonakre paumi singda wangang laduna imagi mairagi co convener RK Sunita na phongdokhibada tengnopal da kuki nupi singna lambi thatuna security force sadhan khidaba adudadi makhoi kana amatana faba leikhide aikoina lan loisinaba wa khara nganglubadadi police na faduna thamjinbiri DH Sujata khudakta thadokadabani arrest warrant yaudana mioi amabu numidang athengba fawba thadokna thamba haibasi karamba lono lan loisinaba hotnabada mateng pangliba sing faba yaningde haiki imagi mairagi convener Sujatabu airport gi arrest momoji yaudana maran karinta pidana custody da lampen women police station da masai pungani dagi na hojip pok thamjin bise mama oi bising da amata penatre magi maran karino puthokpiyo ba lanje horakpadagi isa sing amadi tangdu leita draba khunai ase tangdu leita ba hanjalanga ba haidina kasin goya da chatna lansibu loisanna ba ge haibagi damakta masagi sacrifice tawdana masagi karimta khandana red zone area sing da chatna lanje kamnabagidamta thokjarliba maitaygi ima amabu mathakta aran ba pasar mayam ama tawchalaganda hekta phajalaga maran suklai leitana custody da thamjanbase mama punamakta yaningde toba matamda Sujatabu thadokpigidabani magi mathakta action lamata panbe yaroi action pange hairagana Manipur da leiriba mama oibi punamakta action panbigidabani aikoi nupi kharana lansigi maramda ngangjaruba sakjaruba bo aranba propaganda ge mayama santoktana aikoi ge thakta akpa sera pidna affair chanba koi yaningde tengna upanda kuki nupi singna tawhi matande kana phage alamtadi phade siguma matamdadi aduga lansi loisanabagi damakta laujariba sakjariba ngangjariba mi sidana mathakta akpa sera pibase akoi yaningde ngasigi thongdause ngasigi Sujata gi thongdause aroi boy biyo maramdi sigumba airport Delhi da nupilan gi damakta yaunaba chachaba mibu aeroplane airport malung dagi aeroplane karamdai maktada arrest memo ka time tapidana lampen police station da pusalakanda maran sulai leitana hojepong asai pungani dagina hojepung ke targe sibong da phajilla thambase mama amtani yaningde